ngarang November ki tang kunipan nung singkuni magkainom tamo tamda namon tongkha kongkham awang laikai da chicken center hangaga leiba thanggadagi oinam Sandukumar Masu namon makada leiba mahangna yin semi matamda keta kar angoba machuda tungol lakpa mioi mari numai macha paiba mioi marina dalobal amagi maming siznarakanda na bahona lamba jadi mungnabadagi masi puram maga kinna tindana nomai sudana puram maga koi magi mobile phone se mullaga sakre la pabdigi mati masadi ahudre adu asmaina koi misam miyamgi punchi se nomai paiba culture ama ngasi manpuda tokleiba ngarang simak nintokong da ani masimna phaibo ani pharaga posomamda lalongba nina haijaba singna pharaga da puraga utomba aduga asmaina manipurda sangchalaiba koi misam miyam singsigi nomai paiba ni singsna koi watiba naibiba phaba punbagi sanabi ma kana tawleiba si masi yaningdaba hongdokpagi adugumba wakat mifam ama ngasi asi namun ketenda namun bazar pudakiba namun bazar women welfare association namun bazar shopkeeper welfare association amasung united protest committee ahumba yama tamtiba thong asi kana gumbaluk amna tawma targa su lagiba december ngasi paraga numing mangani december ki tangahum awin manungda singtokpiro asigumba thabak mayam se asigumba tawong si matungda amona thongtanaba namun maikaida koi leibamai leibasingna thon biganu karigumba bhat tanataba kotaba lerega su uji ngasi mag galawaluk mayamna magi game singda kauraga misunderstanding leiba mayam do wari sabagi koi tai maina koi imung manung sing khangna lekai khangna miyam khangna kauraga bhat tanataba lerega su madu manana wari sanabiraga wari sing korona ba hona bibarongda sanction mana miyam ya baba oigane na khalli